14th Feb Manipur Legislative Assembly ki Tararak Shuba Mifam Manipur ki Governor Dr. Nasma Heptulana Mahaki Oiba Warol Piduna Hongdokrai. Senba chahi lisingani kun kunmathoi ki oina lupa crore lising kunmathoi ga chani ga kunmari gi senfam ngasi finance ki charge su puriba house ki leader chief minister and birena house puthokrai. Council of Higher Secondary Education Manipur na loba chahi asigi oiba class 12 ki examination ngasi dagi ching amadi tamgi district taramari gi apunba center chamaga amada chathaba hokrai. Asigi Taranithoida Manipur Central Jail Sajiwada Laikhidraba Sahe Wariski Misigi Matanga Semkiba Jesina Changsingani Haina Sem Saramba Khongjang Khudingmak Matam Kharagi Oina Handokrai. Amadi MD Sahe Waris Misiga Mari Lainana Manipur Human Rights Commission Amadi Forensic Science Laboratory gi Luchingba Singna Sajiwa Jail da Chatuna Yengsinkrai. Kurumzari Times of Manipur News Ming Tabiri Punapu Elizabeth na Taram Nongchari Hauzik Miam da Pau Sandok na Pizari. 14th Feb Manipur Legislative Assembly gi Tararak Shuba session ngasidagi hokrai. Hariba session asi lakliba February 25 fauba chathagani. Ngasi ahanba numita Manipur gi Governor Dr. Nasma Heptulana mahaki warol house sa thamdringai mahaki mafamda guard of honor pikhi. Tungda governor ki oiba warol house sa thamki. Ayuk pung 12 tabadagi haukiba session adu Manipur gi Governor Dr. Nasma Heptulana Governor address piduna hodokhi. Governor gi address adu House ki member P Sarachandrana move tawki loinana awangbo Newmaina second tawki. Makha tarakpada House Business Advisory Committee ki report puthokpa supplementary demands for grant lising ni taramapan kun khananaba loinana senba chahi lisingani kun mathoi budget estimate sing puthoki. February 25 fauba chathagadauriba budget session asigi February 15 13 kunithoi amadi February 16 da suti leiba maramna house ki mifam leiroi. Ngasigi governor na mahaki oiba warol thamladuna lenga asina lamdam masida singthaningai oiba khongthang ama oina inner line permit chana hanba hore. Permit asigi damak online portal amasu hangdoklei. Lupa koti chamaga taret ki budget provision ga loinana set asigi lambi Chamriga kun fagat hanaba thabak paikhatlei. Minister of Donor gi non-lapsable central pool of resources tagi lupa koti lising amaga chatruka humfuma thoigi matengna loinana project chamaga humfumari paikhatkrei. Masigi manungda project chamaga kunthra manga gi lupa koti chatret kamari fuma thoi mapung sizinakrai. Hauzik sathariba project kunthra gi lupa koti chamnga ga humfu gi senthang fanglei athuba matamda losinaba pandam thamlei. Governor Dr. Nasma Heptulana Art and Culture, Information Technology, Science and Technology, Sports, Tourism, Social Welfare, Rural Development, Urban Planning and Development, Connectivity, Healthcare, Water yauna tongan department singi paikhaliba chawkhat thaurang singi maramda wafam sing thamkhibaga loinana house ki members singna Set asigi miyamda leiriba potential sing asi khangna thabak sing asi mapung fana paikhatna ba khonabada members sing na mapung fana mating pangbiu haina appeal tawki. Senba chahi lisingani kun mathoi gi sen thumgi oina lupa crore lising kun mathoi ga chani ga kun mari gi senfam ngasidagi haukiba 14th Feb Manipur Legislative Assembly gi 10 Feb session haudokpada finance ki in charge puriba house ki leader chief minister and birena house puthokrai. Finance ki in charge puriba house ki leader su oriba chief minister and birena senba chahi lisingani kun mathoi gi senfam puthokladuna lupa crore lising kun mathoi ga chani ga kun mari gi manungda lupa crore lising ani ga humfu tarukna charge expenditure aduga lemhoriba lupa crore lising 18 ga chamaga yankhai mapan na vote expenditure ni aduga apunba expenditure asina lupa crore lising 13 ka chamri ga nifu manga gi estimate tawzari. Capital outlay asina lupa crore chahumga
ngapigani lupa crore lising ahumga chahumga nifu taruk oigani panari amade masi lising ni taramapan kungi revised estimate ki lupa crore chahumga marifu tara taret hengatlei lakadoriba lising ani kun mathoi gi senba chahi asigi manungda skill development health for all thaknaba ising amadi sanitation ching amadi tamgi marakta leinariba mari hena chesin hanba lomi singi senthok saruk het ani hengat hanba textile amadi industries rural development public work tourism forest amasung environment journalist welfare scheduled caste minorities amadi OBC da state asigi miyam gi yaifa thorang kaya paikhatli mathakta pankhiba sing asida hana lairamba budget estimate sing adu handak chahi gi oina ayamba hengatlei lising ani kun mathoi gi oina apunba receipt asi lupa crore lising kun ga chamaga nifu taruk oigani haina pari revenue receipt asina lupa crore lising taranipan dasmek sino nipan ahum amade capital receipt na lupa crore lising aniga humfuhumdoi oigani panari lising ani kun mathoi gi oina budget estimate ta state gi oina tax amadi non tax receipt asi mathang sitna lupa crore lising amaga chahumga kun manga amadi lupa crore chani ga yang khaitaret oigani panari lising ani kun mathoi gi oina state ki consolidated fund dagi lupa crore lising kun mathoi ga chani ga kun mari gi senfam ama senwa chahi gi oina house thamki ngasidagi haukiba taramathoi shuba Manipur Legislative Assembly gi tara shuba session gi house gi leader shu oriba Chief Minister N Birena 12 report of the Business Advisory Committee lising ni tara house puthoki house ki leader su oriba madi finance ki in charge puriba Chief Minister N Birena lising ni tara mapan kungi supplementary demands for grants su puthoki demand adubu puthokladuna government asina hek yaribam khai additional resourcing mobilization tawna ba khona ba amadi expenditure hengat hana ba khona ki lising ni taramapan kungi revised estimate lupa crore lising amaga chatret ka kun amadi lising ni kun mathoi gi budget estimate ki lupa crore chatret ka kun humdoi gi deficit budget thamki open market borrowing asi senba chahi lising ni taramapan kungi oina lupa crore chanipan da lepki wafamasi finance minister da pukhatki amadi ahen lupa crore chamga marifu tara mari ama pubagi ayaba adu lawrak pangamki masina payment tawbada asuki matik kanaba lehenki GST collection da lising ni tara tare tara nipan da puna crore chahumga ama oiramba adu lising ni tara nipan tara mapan da lupa crore chatrukka marifu tara manga da hengat pangamki lising ni tara mapan kungi oina aikhoina lupa crore chanipan ga humfunithoi revise toba target asi fangani haina pari excise duty hengat hanbagi excise duty structure hongdoklei masina mamang chahida lupa crore nipan gi annual review leiramba adudagi chaurakna lupa crore tara marida hengat lagani amaromda army amadi paramilitary forcing asigi hauzik leiriba CSD canteen sing asida makoigi liquor quota si state ki wangmada leiba bonded warehouse maruoina Dimapur da lauramba du toktuna state asida bonded warehouse ama thamnaba Manipur bonded warehouse rule asi Manipur liquor prohibition a lising amaga chamapanga marifutara mathoiga manana chatminaba yaba mawongda amen tawre masina chahi amada lupa crore ani dasmik ahum amagi ahenba revenue ama lakhanba ngamlagani State asigi economy gi fivam lising ni taramapan kungi GSDP asi lising ni taranipan taramapan dagi chada tara taruk hengatuna lupa crore kuntra dasmik ama ahum ama oigani haina panari mathangi senba chahi lising ni kun mathoida GSDP asi hauzik leiriba price asida yenglagadi lising ni taramapan kundagi chada taramathoi hengatuna lupa crore lising kuntra hom doiga chamnga ga hufumapan oigani haina panari Aikhoina senthumgi fibum fagat hannabagi lambida achoba singnaba ama mayoknari taramari shuba finance commission gi chana daba project na maram oiduna central tax ki share puna hantharakpa centrally sponsor scheme sing central grant sing da kona daba thabak sing da changba expenditure sing amadi lepa leitana hengalakli ba revenue expenditure sing na punsinduna piriba safu asina fiscal deficit amadi public debt sing
control tawbada awaba ma oheli haiba wafum house thamki house ki leader chief minister N Birena supplementary demand for grants listing ni taramapan kun house table tawki Council of Higher Secondary Education Manipur na loba chahi asigi oiba class 12 ki examination ngasidagi ching amadi tamgi district taramari ki apunba center chamaga amada chathaba hokrai examination asida science ki oina mahiroi lising kunga chahumga hufumapan arts ta lising nipanga hufumanga amadi commerce ki oina mahiroi chatret katara puna mahiroi lising kunmapan ga chamaga nifu marina saruk yari ngasi ahoba numita English subject thoki Council ki maikaidigi flying squad team sing siamduna kupna yengsinki lamda masigi tongan ba mahiroi loop sing nasu exam thariba mahiroi sing na nataba pambai sing sizna bra haina center sing da chatuna yengsinki lalho loop KCP amadi KYKL gi apunba loop ama oriba Asuki Special Task Force nasu exam center singi meter chani gi akoiba mafom sing da curfew lauthokpa laikhrabani Ngasidagi hauna Council of Higher Secondary Education Manipur Kosem gi mityeng makhada pangthokliba Higher Secondary School Examination lising ni kun Jiribam District ki oina Jiribam Higher Secondary School amadi Borobekra Higher Secondary School Center ani asida mahiroi punna chaniga marifutara mangana exam thaki aduga mahiroi ahumna absent oikhi Jiribam Higher Secondary School gi center da punna mahiroi chaniga kunthra mathoida Anina absent oiki aduga Borobekra Higher Secondary School ki center da punna mahiroi humfu marina exam thaki aduga mahiroi amana thengna lakpadagi thahan khide ngasidagi haukiba exam asida MSF Jiribam District Committee amadi KSA Jiribam na exam center sing asida chatuna yengsinki MSF Jiribam District Committee ki President A Razib na Paumi Singh da phongdorakpada ngasidagi hauriba exam center da chatuna yengsinki School gi OC Invigilator amadi Council gi Flying Squad na yamna fazana yengsinduna exam ingtap na pangthoki amadi akhoi Kosem dagi lakpa Flying Squad team namna kumna yengsinjara matamda akhoi thongnauda akhoi si machet amadi guide ki paper setat pa khotat ba asugumba kayamam thengnajari maramaduna lakadoriba exam singda akhoi ngasi thariba exam singa gi hena yamna mamutaba apaba mahiroi ama putongna hona bada apaba satra ama putongna hona bada yam kumna checksina akhoi pangdong minasi ngasi hauriba Kosem examination listing ani kungi Bishnupur district ki center ama oriba Thambal Marik College ta TOMTV na hakthengna chatuna yenglubadasu ingna chikna khongbal chenba amata yaudana examination chatharamba thengnaki center asida officer in charge assistant officer in charge Supervising Invigilator amadi Security in charge na luchingba police personnel nipana mathau tawduna ingna chikna exam pangthoklami yamna tangna thokpa thodok oina accident thoklubadagi haugat kangkhatpa ngamdrabi mahiroi nupi macha amasu wheelchair da famlaga tonganba ka amada invigilator amana sangduna exam thabasu thengnarakhi OC oina Thaupuriba College asigi principal Dr. O Rajendra na phongdorakpada asumna ingna chikna examination pangthokpasina mahiroi sing asina ningthina exam thaba fangle haina asa tawi haki yamna shanti leina niom chumna pangthokpiba center mayam ama holagadi Manipur gi examination gi center gi fajarba masa ama laga afaba angang mayam ama thorakani haibagi asa aikoi thamba yai adona council na hona biriba yamna section na hona ba parkagi system asi maksu yamna thaganingai oire na khali hojikti mamangai da leramba khongban chengbagi adagi mayam ama kuirang langbagi pot mayam do hojikti leitre na khali Council na Loba Council of Higher Secondary School Kosem examination listing ni kun ngasi haukibaga loinana Bishnupur district adi Haugalak liba mahiroi sing khudimag makhong seng na lairik tambagi mami tari haina John Forgi Zonal Education Officer Bishnupur N Tikendra Jitna TOMTV ga akhanana unava mada phongdokrai magna makha takibada ngasi hauriba Kosem examination listing ni kunasi district asigi oina Nambol Higher Secondary School Bishnupur Higher Secondary School Ningthokhong Higher Secondary School Moirang Multipurpose Higher Secondary School Thambal Marik College oinam punna center mangada mahiroi nupa nupi punna lising amaga chani ga taramapanna exam thari
चथरिबा एग्जाम से इंगना चिकना खोंगबाल चेनबा यावदना पांगथोकले मसिना लेंगा की स्कूल सिंग फगलकपगी ममी चावना तारी हाइरिबा एग्जामिनेशन सी यामना फजना पीसफुली चथरी अदुगा यामना नुंगाइबा अमदी उजिक ममांगदा लेरंबा ट्रेन खोंगबान चेनबा अमदी ngसाइगी नत्तबा पांबै मयाम सिजनबदो हंदकी चही अमानी सिदि यामना अहोंबम लाए बिष्णुपुर डिस्ट्रिक्ट की ओइना हुजिक लेरिबा एग्जामिनेशन सी फजना मपुम फाना चथगदोरिबा आईसीएसएलसी एग्जामिनेशन सिदसु काउंसिल की एग्जामिनेशन असुमाइना अखोय पीसफुली चथनबा डिस्ट्रिक्ट एडमिनिस्ट्रेशन का टाइप तौरगा कनसु टाइप तौजरगा अखोय सिक्योरिटी फुल सिक्योरिटी प्रोवाइड तौरगा पीसफुल ओइना चथजनबा याम कन्ना होनस वासिमा मिहात का मरी लेनना चिंगनई हाइदुना फाजनखिबा एमडी सेक वरिस सजीवा जेलदा थौरी यानदुना सिरंबा अदुगी मतंगदा मणिपुर ह्यूमन राइट्स कमीशन की एक्टिंग चेयरपर्सन खाइदेम मनीना लुचिंगदुना फोरेंसिक साइंस लैबोरेटरी की मियो यावना सजीवा जेलदा येंसिन खोंचत अमा चटख्रे लोइनना खोंचत अदुदा जेलदा लेरिबा इनमेट 13 कसु उनदुना मखोइना थेंगनरिबा कुदोंचादबा सिंगी मतंगदा वारी वाताई सानखी येंसिन खोंचत अदुदा खाइदेम मनीना हाय मदुदि मिसी असिगी मतंगदा थिजिन्नबा होनबदा फर्स्ट हैंड नॉलेज अमा लेनबा असिगुम्बा जेल विजिट असी चंगबनी एमडी से वरिसना सिदुना लेरंबा मतमदा ममित पुलमी हाइबसिमदी जेल ऑथोरिटी अमदी फोरेंसिक टीम अनिदगी खंगबा ngamle अदुमपु मखुत पुलमी हाइबदी चबचाबा खंगबा ngamdri भागना मखा तारादुना जेल मनुंगदा लेरिबा इनमेट सिंगना हेना ममुत ताना खंगनबा ह्यूमन राइट्स समदी लीगल अवेयरनेस की थौरम कया पांगथोकनबा सेम सादुना लेरि हाइखे मिसी असी मतंगदा मखा ताना कमिशना करी लखतपा याबगे हाबदु येंगलगा थबक पाइखतकनी हाइखे खोंचत अदुदा एसपी सजीवा जेल सोखोलाल तौथांग सीनियर एडवोकेट हाई कोर्ट ऑफ मणिपुर एम इबोहल अमदी अतै मियोय क्याना सरुक याखी ह्यूमन राइट अवेयरनेस कया सो पांथोंगनबा आई जेल की एडिशनल डीजीपी मरोयना दोंगेल साइटा आई हाइरे अदुगा जेल की सुपरिटेंडेंट दसु अदुंबा मतम चाबा अमदा इन्वेंटिंग सिदा अखोय ह्यूमन राइट करिनो लीगल राइट करिनो प्रिजनर के राइट सिंग करिनो आइबदु खंगनबा अदुंबा अवेयरनेस कैंपसु पांथोंगनबा सजेशन तौरी अदुना मसिगी असुगुंबा जेल विजिट से उसी लोयरबा कांदा अखोय मखाताना कमीशन करी लोकत्पे याबगे हाइबदो खनरगा लोकतन चलिबा थासी तारानिथोइदा मणिपुर सेंट्रल जेल सजीवादा सिदुना लेरमखिबा लिलोंगदाम मखादगी सेक वारिस की मिसिगी मतंगदा सेमखिबा जेसिना चंगसिनगनी हाइना सेम सारंबा खोंजंग खुदिमक मतम खरगी ओइना हंदोकले हाइना ngasi मणिपुर प्रेस क्लब ता पांगथोखिबा पावगी मिफम अमदा जेएससी की कन्वीनर मौलाना हबीबुल्लाह ना फुंगदोखरै जेएससी की मिहुत सिंगा चीफ मिनिस्टर अमदी एसपी थौबाल एसपी इम्फाल वेस्ट यावना फमिनाखिबा मिफम अमदा यानाबा पुरकपदगी खोंजंग असि मतम खरगी सस्पेंड तौबनी हाइखे महाकना मखा तारादुना हाई मदुदी यानखिबा वारोलसिंगदा मणिपुर लेंगाकना मिसी असिगी मतंगदा असेंगबा लंगला लंगचिन अमा पुथोकनबा मैजिस्ट्रियल एनक्वायरी अमा तौदुना नुमित 30 की मनुंगदा रिपोर्ट अमा पिखतपा सजीवा जेल की सेक्टर 7 दा नुमित अदुदा ड्यूटी ताकिबा पर्सनल अहुम खुदकता सस्पेंड तौबा लेखिद्रबा मियोय असिगी इमुंग मनुंगी ख्वाइदगी नकनबा मियोय अमदा गवर्नमेंट की थबक अमा पीबा अमसुंग लेखिद्रबगी इमुंग मनुंगदा एक्स ग्रेशिया ओइना लुपा लाख मंगा पीबा हाइबना चिंबा वाफम कया याउरी अमदे वाफम सिंग असि चीफ मिनिस्टर ना थबक ता ओंथोकनी हाइना थाजबसु पिरकी हाइरी अदुमपु जेसिना मणिपुर ह्यूमन राइट्स कमीशन दा केस अमा फाइल तौदुना मिसी असिगी मतंगदा अचुम अरान थिदोकपिनबा तक्सिनगनी हाइखी मणिपुर गवर्नमेंट की माइकईदगी सिरिबा मिसी असिगी मचांगदा अचुम्बा लंगला लंजिन पुथोक्तुना अचुम्बा पुथोकनी हाइबा अदुगा मैजिस्ट्रियल इंक्वायरी हाइदि खुदक्तगी हौरगा 30 डेज की मनुंगदा अखोइगी गवर्नमेंट दा सबमिट तौनबगीदमक्ता अखोइ ऑर्डर अमसु अखोइना पाइजरे थोखरे ngarang लोइना जेएससी ना हाइरिबा मिसी असिगी मचांगदा अचुम्बा दु पुथोक पिनबगीदमक्ता ह्यूमन राइट कमीशन दा केस अमा फाइल तौदुना मिसी असिदा चेनरिबा मियोइसिंग दंदी फंगन बिनबगीदमक्तासु जेएससी ना खोंजंग चंगसिन जगनी हाना प्रेस मीडिया की ममांगदा फोंदोकचरी
Lisingani Anida Manipur Legislative Assembly da Pukhatuna pass Tokraba Sanamahi Liningi Court Ama Pibinaba Amadi Minority Relation Oina Sakhang Naba Honakibadu Chahi Kaya Tumduna Lehale Amadi Masibukaramna Implement Tawgani Haiba Hausi Fauba Kangzadriba Manipur Lengaki Officer Singh Asigidama Khalaga Ikai Bafawi Haina Hanagi MLA Okram Joinangase Manipur Press Club Tapang Thopa Paugi Mifam Amanda Fundokray Ngasigi Paugi mifamado yelhomi thokpaigi mityeng makhada tongan ba lup taramanga na punsinduna senbani okram joina makhata na hai madudi sanamahi lining haibasi Southeast Asia gi liraba lining singi manungda lining amani lining asigi manungda myoi lak ani dasmik mangadagi lak ahum fawna chatliba lining asi religious minority status pibagi tangai fadaba lei Lisingani kun mathogi census operation asida lining asigi tonganba court ama fangdaba tarabadi chahi tara mathoi hena asu amuk ngainaragani haki Manipur gi mi lak puntra gi census ta sana mai dharma chapai di mi lak ani makhai ahum kaktene moi kari gi religious minority oi de ge sida leiba muslim inge ada ate the majority never they are minority religious minority Kana may dharma sa pagkamu siya religious minority na lokopio, pwede census si sahi yung pagtung ay matam nangaroy dami. Handa kisne ita nangaudra ba sahi taramat hoy mo dile tawdorin na. It is the high time. Numit ini chathagadaba Northeastern Economic Association ki kun mathoirak shuba annual conference ngasi Manipur University ki centenary hall da hodokrai. Conference asibu saruk yanabagidamag Northeast ki state kayadagi research scholars sing amadi Manipur University ki mahiroi sing su saruk yaki Indian Council of Social Science Research New Delhi ki senthang makhada Manipur University ki Economics Department asinduna pangthok liba conference asigi ngasi haudokpagi thoramda chief guest ki warol piraduna Manipur University ki administrator Journal Singna afava magun leiba lairiki mangal fangna bahwanarakpa matamda economics physics amasung mathematics haiba asana thabak khudingi hiram khudingda mai pakpa ngamgani Conference asidagi lakpa result khudingmak university da natroga paper da losinduna thamganu madugi mahutta state government ta share tawduna leiba asigi afava policy semlaknaba honabada thodang loksi haki The gentleman who later on became the Vice President of America, Dick Cheney, he came to meet the Prime Minister and I took him to Prime Minister Devagowda to meet him. And he was that time chairman of a oil company which was exploring gas in Myanmar and Bangladesh. Imphal Smart City ki Ease of Living Index ki miyam ki feedback bibiraknaba mahut department ki maikaitigi appeal tawrakli hiramasi ki matangda ngasi city convention da leiba conference hall da paumi singa unabamada mahut ki commissioner M Joina phongdorakpada hauzi fawada miyam ki oiba feedback marifutara humdoi laklei Masidagi henba miyamgi feedback bibirao mahakna hai smart city gi matangda department singi data khomjinba ngasina loire makhata na miyamgi feedback launaba college bank hospital gumbada bud hangduna khomgatnaba pandam thamle chaurakna miyamgi oiba feedback listing taramuk mathautai department singna pakhaliba data singbu amuk cross check taunaba miyamgi feedback asi changi Imphal bu smart city ama ohenna bahonabada mipum khudimakna cooperation PBU haina M joina appeal tokhi municipality ki performance se sigi aseng data si 75% je minimum adu yorok paduni ekoi ngaijiri si aduna madubu yorogadi ekoi ngasigi phammiba mifam ngasigi press conference sigi aseng ba magi success hoire haibadu ekoi phangjagidori Khundrakpam Kendra ki manung chanba patlauda slab culvert ama kumja lisingni tara tarukta sanaba PWD na work order thokrabasu matam sangna sabidana leirakpadagi PDCC na mari leinaba loisangi makok thongba sing local MLA works minister amadi chief minister da fawba wakalaba matung handakta saba loisilabasu niyam chumna sabidre haina peace and development coordinating committee ki secretary thodam hemjit na ngasi paumi singa unaba amada haikrei Mangna makha taraduna niyam gi wangmada slab culvert asi sabada thikadar PWD gi makok thongba official sing local MLA amade works minister loktunai haiba mayek singna khangba ngamlei
Oirakliba fiba masada pendraba miyam ki apambagi matung ina PDCC na tha asigi tarada Manipur High Court ta PIL thabadagi court na hariba thong asida natana lamdam masida sem sabagi thabak paikhaliba thong sing work order gi schedule gi wangmada saba yaroi haina order thokle masimak lamdam masida lo lairi haiba angam athau singda takpani haki thong asi niyom gi wangmada sajilakpa Department ki channel ba miyoi sing AS Prakash amadi civil engineer ki matakta akan action logodamne haina koi PDCC na ban phawba tawkhra civil engineer team ba masung honorable minister Bishwajit ki poktang makhar sathabani haina haukiba media thong da singdok pire minister Bishwajit amsung local MLA ne se puna loktuna bane habse ekoi mayek sing khale anu lenga sida miyam thajaba thami ba se soidana maki honorable court ki asugum lobo order singa tab tar de miyam thajaba do mangagani habse ekoi PDCC site gi thamjari Thasigi tang taradagi hoduna numit mangani chupna Manipur Government Planning Department gi senthang makhada chatharakpa ESS Manipur Startup Round 2 Batch 2 gi training program ngasi lamphel pata leiba Institute of Cooperative Management ICM conference hall da loisin krai loisin bagi thawra masada chief guest ki warol piraduna Manipur State Cooperative Bank Limited Imphal gi managing director A Subhas Singh na loan loraga singba haitabagi hainabi asi thadoklasi Prime Minister's Employment Guarantee Program PMEGP scheme na maiti kibagum oheloisi nauna inkhalakpa entrepreneurs kaya lamdam masida tholakpa si thagatningai ni planning department sinduna startup ki khudong chaba si piba khakta natana training ki khudong chaba pibi ba si asuki matik thagatpa phongdok chari haiki thoram masigi saruk amo oina participants singbu training asigi feedback pihan bagal loinana certificate sing gen thokhi अकोइन ngasi संसालिबा केनो से एंटरप्रेन्योर की केनो ने कदि सर्विस नेबा पब्लिक मयाम द सर्विस पी दैनी अइना तोरिबा केनो जिगी मतुंगिना अकोइन तोरिबा बैंक ता कैदा तैसा माने अदुना अकोइन कावरोय दबदि कस्टमर स्किंग गाइदो आइगी कस्टमर ओइदोरिबा कैटरिंग सर्विस की वगैरह पार्लर की वगैरह अम्बा की वगैरह कस्टमर पेलहन बनेबा अदुना कस्टमर स्किंग हाजदा कोई सॉफ्ट स्किल से खरा यावरगा ngasai training da ju yawe communication tawba khotba mi bu pelan bajina moruiba masi masungau ko widragadi ai afaba entrepreneur mo loina oirakani Kasom khulendagi nambisa taba lambi asi chahi asigi manungda semba loiragani haina fungyar asigi MLA ke laisiona miyamda thajaba pikhrei nambisa imonda semgaliba ground yengsinbagi khongchatta MLA na kasom khulendagi nambisa taba kilometer kullomgi lambi asi chahi asigi manungda loislagani lenga asi lakpadagi manung hanjinba mafam singda mai ningthinna fanghanba ngamle loinana lambi su semba hore Amoromda mafam masida sagaliba ground asi Southern Tangkhul Students Union na chahi ahum kanaraga sinba Tangkhul aze katamnau longi General Conference cum Sports Meet tawgadaba mafam aduni kunthra nithoi shuba conference asuda nambisana yumbu oigraga pangthokadabani pangthokadariba conference amadi sports asi Tangkhul gi oina khwaidigi chawba amani event asida khun Hongfurom dagi mihut kaya laktuna numit tara mangani mafam masida kem saduna laigani ground asi semba loislakpa matamda lupa crore amamuk changlaba yai haikibaga loinana mamang thakta pangthokiba conference singdagi handakna hena fazana honagani su haiki This lambi is a continuation of Sangsak Technopol Road ni Masida National Highway number 102A hana denote tawrag hojik sanction approval su phangram ni thabak haunaba aduna before the sports lambi sidi pharani adum mi mayam chathok chachin di dum nungai no hojik as of now akoi local area dagi dum tek tak tawba ama nat adu natraga su sidagi social worker khara laibsingna akoi mayam pullaga JCB or bulldozer marakta Nongju da thada karigda dum minister chatpani Handak mai chakiba hairokpa 3 champra thongda leiba TN Memorial Academy gi boarding gi mahiroi singi lairik sing mai chakibagi awaba koknaba hairok kendra gi mihutsu oriba Manipur lenga ki education labor and employment ki minister Dr Thokchom Radeshyamna nauna lairik che kalam amadi chengchak sing piduna mateng pangkhrei
बोर्डिंग अदुदा हंदक मैट्रिक थागदबा पुन्ना महिरोय कुनमंगा लेबनी मई चाकपा अदुदा मखोयगी लाइरे बोर्ड न पीबा एडमिट कार्ड चे कलम पुमनमक अमता खाक्तना मई चाकपदा यावखी निंगसिंगबा याबदी मई चाकपा अदुदा पुन्ना लुपा लाख मरीफु रोमगी माल चांगसिंग तांगोय ओनखिबनी मतम कयागी ममांगदगी आइमोल महिरोय सिंगी लुप अमा सेमनबा होटनादुना लाखिबा अदो ngasi मणिपुर प्रेस क्लब ता आइमोल स्टूडेंट्स यूनियन कौदुना साफोंख्रे मीडिया यावना पांगथोखिबा थौरम अदुदा यूनियन असिगी तोंगान तोंगानबा थौ पुगदबा सिंगसु खनख्रे स्टूडेंट्स यूनियन असिगी प्रेसिडेंट ओइना अचुंग लियाना वाइस प्रेसिडेंट CH थांगबोय अमदी सोंगथु दामपुबु जनरल सेक्रेटरी ओइना खनख्रे थौरम अदुगा मरी लेनना वांगांगलदुना आइमोल ट्राइब यूनियन मणिपुर की प्रेसिडेंट RT अकेन आइमोल ना हाखिबदा मतम कुइनदगी चेतनबा कया लेदुना मथौ तौबा ngamdana लेरखिबा अदु आइमोल स्टूडेंट्स यूनियन असि सेमलबनिना मथौ तौबा ngamlagani हाखि Within the layer of me, but put a sing a city get a amolgi student union as if from Dojari, I say, Miami sing a palm missing from the Tamjabani. Ministry of Human Resource Development Government of India ki Makada United College Lambung Chandel Nasinduna EK Bharat Shrestha Bharat Russia ki saruk ama oina college asida debate amasung cultural dance competition ama ngasi pangthokre thoromaduda Dr. BD Thumdal Principal United College Lambung Chandel na athoiba mithung Dr. MD Mastaki Ahmad Program Coordinator EK Bharat Shrestha Bharat Rushana Thoramapu oina sarukyakhi Thoramaduga mari lainana athoiba mithunglen oikiba Dr. BD Thumdal Principal United College Lambung Chandel na phongdorakpada ngasigi thoramase Ministry of Human Resource Development Government of India na apunba amasung amatta oiba India ama puraknaba pandamda pangthokpa thoram amani Tha khudingi oina chathagadoriba thoram asi handaki oina Madhya Pradesh ki college aniga Peer College oina duna Madhya Pradesh ki jagoi isai amasung Madhya Pradesh ki maramda debate pangthokpani haiki. As per the direction of the Ministry of Human Resource Development, Government of India, New Delhi, Ek Bharat, Shrestha Bharat, shall 2 peer colleges in Madhya Pradesh have been selected for United College Lambung Chandel, namely Rani Durgavati Puji College Mandla and Chandra Vijay College Dindori. Our main objectives are to conduct cultural exchange program, to uphold unity in diversity, and to tap or harness the talents and skills of our students. RBI gi liching makhada chatharakhiba Financial Literacy Week ki aroiba numit ki oina Manipur State Cooperative Bank Limited na sinduna ngase Imphal East District ki manung chana leiba nunggoida nongma gi oiba Financial Literacy Week ki thoram ama ngasi pangthokrai January gi tang amadagi Manipurda ILP implement tawkhraba matung Assam ki kasarda leiriba maitei singna jiribamda lakpa matamda khudong chadaba kaya mayok nariba sigi matangda kasar gi tongan tongan ba loop singna luchingba sing amadi miyamna ngasi jiribam gi DC gi khutangda point manga yawa memorandum ama pisinkhrai tongda ngasi nongthil jiri news network JNN gi conference hall da pangthokiba paumi singa unaba mada United Clubs Organization Lakhipur Kasar Assam ki advisor Lieutenant Colonel Arambam Gaurakishore Singh ILP chatna khraba matung Kasar da khundariba maitei singna jiribamda dharma karma asibagi poloiba lakpada matamda yamna khudong chadaba mayoknare maram aduna khudong chadaba kaya asigi khanbiraga Manipur government na khara komthopiu haiki tha asigi tara maridagi chathaba haurakhiba khongjangi saruk ama oina Technopol District Police Commando NAP amadi Nipan Suba MR gi apunba kangbu ngasi Technopol District ki manung chanba Machi Police Station na konba High Court Village ki lam ekar tara tareta paksana tharamba popi pambin sing yanthatunai manghankhrai ngasi nungthil leitan pakpida overdose oigani haina chingnaba miyoi ama labukta siduna leiramlei asibakchang adu khunja singna thengnarakibani Jab Java masak maming khangba ngamdri asiba hakchang police na lokhat hairi Nahan ayuk pung tara rom taba matamda Bisnupur District Police Commando amadi kuntra mathoi shuba AR gi apunba kangbuna
ngang khalawai da thiba humagi thabak chathabada KYKL gi lanmi ama faraba lanmi adugi maming moirang them nautomba Elias Sanjit Elias Ronaldo apokpa M Nilamani Singh kawi ngangkha awang lekai dagini hairi Thaudo adugi makha tarakpo oina hariba team adumakna United Comrade Revolutionary Army UKRA gi lanmi amasu masagi mayumdagi khulaiga konana fari hairi faraba miyo adugi maming Lenmin Thang Kom Chahi Kuntrani Thoi Apokpa Abum Kom Kawi Munnom Bilesagini Mangondaki .32 country made pistol Makapa Yari Bamaru Ani Fagale Fagalava Mui Singadu Morang Police Station da Kusina Krehari Ngasi Kha Kuno Maira Paibi Amadi Ningthau Khong Apunba Lupna Chathakiba Nisa Thingbagi Khongzangda Mioi Amagi Mayumdagi Yungong liter Kunmanga Fagatlaga Miyam Mangda Mai Thaduna Manghan Kre Thasigi Taramathoi Amadi Taranithoigi Lonava Hinda Taurangbam Janesor Inau Apokpa Lekhidraba Navagi Hairok Part 3 Champra Thong Mayada Leiba Yum Yaungna Mahaki Apokpa Mapagi Mingda Linkhatchaba TN Memorial English School Amadi Boarding Maina Tumna Chaktuna Yamna Chauna Amang Ata Thoktuna Hausi Awawa Taduna Leiriba Mioi Asida Ngasi Ningol Club Hairoki Thomi Singna Chatuna Selgi Mateng Pangkrai Ngasigi selgi mating pangkiba duga mari leinana Ningol Club Hairoki Secretary General Sophia Khundong Bomna Fongdorakpada Lakadoriba HSLC exam Thagadoriba Mahiroi Singi admit card yauna Lairikna Chingba Mai Chakpaduda Yaukibana Mahiroi Singna Nungnangba Nungaitaba Madi School Asigi founder the Fauriba Awabadu Ningol Club Hairok Nasu Chap Chana Fauzaduna Makoyi Awabada Saruk Yazabaga Loinana Angamba Mating Pangbani Haki Lamda Masida Kundaminariba Naga Tribe Singi Lauro Kumai Ama Oiriba Luingai Nina Lakpada Manipur Chief Minister and Biren Amade Manipur Legislative Assembly Speaker Y Khemchana Tongan na Thadorakpa Cherol Singda Yaifa Pausal Pirkli Yaifa Pausal gi Cherol Sing Aduna Hairibadi Kumai Asi Lengak na Kumja 1988 Dagi State Holiday Oina Lauthoktuna Lakli Kumai Asina Lakpada Lamda Masida Kundaminariba Naga Tribe Singna Hena Nungaiba Amadi Yaifaba Purakpo Oresanu Hairakli Arambam Ibungo Hal Amadi Binod Kumari Literary Award Lisingani Taramapan Chahi Asigi Oina Aiba MK Saros Khanda Piragani Haina Patriotic Writers Forum Manipuri Cherol Amana Hairakli Hause Mu Sanabagi Paupumigani Manipur na yumbu oiduna Khomalampa Sports Complex Chatharakiba Nifu Mathoi Shuba National Master Athletic Championship Lisini Kun ngasi lotion krai Championship asida Manipur na gold chamaga taramanga silver humfu mathoi amade bronze nifu manga puna medal chatret ka humfu tara taret fangduna ahanba Assam na medal chatruka humfu nithoi aduga Tamil Nadu na medal chamri ga manga fangduna ahum shuba takrai Ngasidagi Hauduna Hayeng Fauba Numidini Chupna Chathagadaba Royal Riders Manipurgi Anirak Shuba Annual Sports Meet Haudokrai Sports Meet Ado Kongpal Kongkham Lekai Club ka Khusam Naduna Royal Riders Manipurna Thaubu Oina Sinduna Pangthokpani Kongpal Kongkham Lekai Club Ground da Pangthokhiba Sports Meet Asada Punna Royal Riders Manipurgi member Chanirom na Saruk Yari Sports Meet Asada Punna team Mari Khaidoktuna football, arm wrestling, 100 meters amasung 400 meter relay, shot put amasung figure of 8 race events singda athoi ahen tanagadori. Sports Meet aduga Mari Lainana Royal Riders Manipurgi President Laishram Momo Chanahai Royal Riders Manipurna Khunai amasung miyamda khajiktang orabasu tengbang naba pandamda paikhalakliba khongthang singi saruk amagi manung channa anirak shuba oina Sports Meet asi pangthokpani Khunai asida nisana manghalakliba fibam asidagi kananaba wakhalon ga loinana hakchang faba khunai ama ohensi haiba pausal adu sandoknaba Sports Meet asi pangthokpani haiki ngasi haudokhiba Sports Meet aduga Mari Lainana Royal Riders Manipurgi members singna Kongpal Kongkham Lekai Club Ground gi akoibada uchara singsu thakhi aikoina isa haibasisu aikoina maruina sexual ogda yadamnina aikoina sports event si akoi tawbuni
अदुना मेडियागी तरफतगी लाक्पिरिबि इसनाव पुनबुकसु अखोइना रॉयल राइडर्स मणिपुर की माइगिरिगी अखोइ ngamkhaleituna thakachari amadi अखोइना लोइबो भोगदी मसिगी अखोइना सिंजरिबसी लेबाक मियाम सपोर्ट तौबियो रॉयल राइडर्स मणिपुर बु अदुकी मतिक अखोइदा हेल्पफुल मतिंग पांगबिबा तुम्बा चाबा पुनम काइथोकपिरगा अखोइगी स्पोर्ट्स इवेंट सिबु मपुंग फाना पांथोकनबिदमक्ता लंबिदा अखोइदा अदुकी मतिक मतिंग ngasiboto पांगबिबसिगदमक्ता क्लबकी माइगिरिगी जो हन्न थागचरी UPF na sinduna mamang chahi singda pangthokibagum tarahumdoirak shuba mega manipur marathon thasi taratarukta pangthoklagani tarahumdoirak shuba mega manipur marathon asi media committee gi members singna numit aduda litkadaba fizol ngasi kangjebung maningda leiba all manipur sports association gi office ta pangthokiba achamba thoram amada marathon adugi convener amadi media committee gi convener na members singda yanthokrai Sulung marathon si pangkul na media ka chong bolo do mana mitong di mga video ni mo di atin pong do no masih panggi gede man ka video ano pa digi ko ni media da si sine jeri ki tawani media na chong bolo do view hai ba ki man di jara ke All Jiribam Sports Association AZSA Jiribam na sinduna February tang ahumdagi Jiribam Higher Secondary School Playground da team tara mga na saruk yaduna sanaba hokiba 13 Jiri Cup Invitation Football Tournament lising ni kungi ngasi sanakiba quarter final leg grouping gi match da MPSC amadi Chiru SC na goal ani chanaduna draw oikrai hayengi ahanba match SPYA Kairang amadi WYFC Wangsing aduga anishuba match sana UBFC amadi FC Lamjauna sanagani ngasi nung tilfong kiba pau che singda kari maru ba pau yaukibage habdo ma'am pun ming tamnasi Kanglei Paki Maira Taramathoi Shuba Manipur Legislative Assembly gi Tararak Shuba Mifam ngasidagi hokrai Hills Leaders Day amadi miyam gi numit pangthokadori ngasidagi class 12 class ki parikha hokrai mahiroi lising kunmapan ga chamaga nifu marina parikha thari Nambisa lambi chahi asigi manungda semba loigani ke leisiyo manaba Taramathoi Shuba Manipur Legislative Assembly gi budget mifam hokrai Security Forcing gi yenglaga Liquor Prohibition Act Amen tauba mathau tare ex gratia oina lupa lak manga amade lenga ki thabak pinanaba yanakhrei tarahumdo shiba mega marathon manipur gi media singna litkadaba track suit yanthokhrei kangla pau governor gi warol ga loina taramathu shiba manipur vidhan sabha gi budget mifam hokhrei miyamna matam sangna dagi dabi tauduna laklaba ILP chatnaba horei governor Mizoram ga Assam ga lonaba border dagi lupa crore ani dasmik mari sino drug fare pandam Namit kun mga ni chathagadaba Manipur Assembly budget mifam ngasidagi hawkrai lupa crore chamaga taret ki budget prohibition ga loinana state sigi lambi nifuga kun fagat hanaba thabak paikhatle governor akan ba section thorang ga loinana class 12 ki exam ngasidagi hawkrai lengak paibada yauriba sing economics ki wakhalon mamutana khanglabadi khunai asi afabu maikaida purakani journal pauzel chahi asi gi hanba budget session ngasidagi hawkrai Yelhomi Singhi Aningba Pambang Naktuna Thamnaba Sarkar gi achetpa firep lei Governor IMO Students Union gi Thokuba Singda certificate yanthokrai Coronavirus na siba migi masing lising amaga chamri ga marifu taruk shukrai Loisarak pada maru ba pawm khona pizari Taramathoi Shuba Manipur Legislative Assembly gi Tararak Shuba Mifam Manipur gi Governor Dr. Nasma Heptulana mahaki oiba warol piduna hongdokrai Senba chahi lisingani kunmathoi ki oina lupa crore lising kunmathoi ga chani ga kunmari gi senfam ngasi finance ki charge su puriba house ki leader Chief Minister and Birena House puthokrai Council of Higher Secondary Education Manipur na loba chahiya sigi oiba class 12 ki examination ngasidagi ching amadi tamgi district taramari gi apunba center chamaga amada chathaba hokrai
Thasigi Taranithoida Manipur Central Jail Sajiwada Laikhidraba Sahe Wariski Misigi Matang na Semkiba Jesina Changsingani Haina Sem Saramba Khongjang Khudingmak Matam Kharagi Oina Handokrai Amadi MD Sahe Waris Misiga Mari Lainana Manipur Human Rights Commission Amadi Forensic Science Laboratory gi Luchingba Singna Sajiwa Jail da Chatuna Yengsinkrai Ngasigi oinadi TOMTV na pisaba Manipuri Paulo Izare Mieng Tabi Ribesingbo Amukana Kurumzari